ngasi ayuk phong tuan basi phong singdigi maruoiba pausing khongatjaraga mayamda share tawsigi ahanbada yamna nungaitaba paw ma hana mayamda share tawsigi film da mama sabi dana manjuri laikhidre Manipur gi film da mama sabi da maming lairabi actress sagolsem dana manjuri ngasi singjamai waikhom lekai da laiba masagi yumda nungtil pung 3:30 tabada laikhidre masagi oiba anaba amana laikhidrabi actress asi masagi sei yanghai ga taruk rom sukre Magna hinglingai Manipur gi film yanghai gi mathakta tongan role saktam langki saknai rabi film actress asi film khaktana tana nat sankritan gisu maming lairaba saisakpi amasuni mahakna laikhidaba asi Manipur gi film amadi nat sankritan gi lamda asauba mangjaba mani magna hinglingai tongan film de award kya su fangkhrai nakalamaramda magna laikhidaba sida film forum Manipur gi member singna mak mayumda sattuna laikatuna minute ani tuminna leptun awabusu phongdokre haina pauksi isna makhatana phongdorag yamnamak nungaitaba thangdo amani mayam ramlenda ingna sikna laibu oisanu haina shogim phamda thawjal nijari aduga makha satharak poina topa marueba paukhrana CM na MLA singbu usitabagi mawongdi uthaningde kangmujam Ranjit state amagi minister oire haiduna constituency amamamgi miyamgi mihut oiriba MLA singbu thawoi usitabagi mawongdi uthaningde aihakna hinglingaida Sugunu ACG miyambu yonga sangdamnabadi khakyabu ngamloi hen Sugunu ACG MLA kangmujam Ranjit na phongdokre ngarang kaksing khunau community hall kaksing khunau development committee na sinduna pangthokiba constituency sida BJP gi damak thabak toramba imung samaga kunga taruki miyoi singna congress ta yorakpada okpagi thoramda wafam asi MLA K Ranjit na phongdokhibani thoram aduda MLA Ranjit na hai handak ta chief minister N Biren kaksing khunau community hall da pangthokiba thoram aduda Sugunu AC gi MLA oiriba mahak masabu langka gi raban ga sangdamna baga loina raban bu maithiba pibada ram gi maikei da lepkhiba Yongyam aduga kaksing khunau gi miyambu samdamnakibadu laibak thibani laibak amagi chief minister oire haiduna hainingba haiba pangang ngangbadi yabangam loi Ranjit na hai mahakna masamakti miyam haibisi laini haina lauribani miyam gi damak mahakna ngasi su lepli miyambu usit thawoidaba tawudi yabangam loi haiki congress ki matamda singtam tinnaramde BJP lengakna tinnahalle haina lauri mamangna chief minister na congress sa itaraga manga laiminari ngaida singtam gi mari fagat hanba congress na kari taromki law and order fagat hanana ba kari taromki haiba khangnarabani congress ki platform da sai taraga manga minister MLA ona thabak torambadu kauthoklaga tielaba sahi mari sida mahakna loina tabugum uhalaga ngangni be wongang tabangamde Ranjit na hai magna congress ki matamda singtam gi mari fagat hanana ba opposition ruling gi khenaba thamdana MLA sing aduga tanaraga Myanmar border Nagaland border amadi Mizoram border singba mafam singda ahing kaya ngam khaiga lonaba mafam sing aduda lekhiba singna sakha thorangi thabak toram khiba chief minister masamaksu khanglibani chief minister N Biren di matamaduda singda nongmata su chatlamba nate MLA minister karino haibedu masak amukta su udriba singi mafam kyada makhoi gi mihut oiriba MLA sing purga sakhibani Sursampur gi Behiyang fauba len anigi lambi CM kibadu congress ki matamdani chief minister na singda kayarak lekhrabage hangningi chief minister oire haiduni helicopter tongduna ngahak satlaga halakhi bangaktani Ranjit na makhatana hai mangna singda satpa matam adudi laikha lambi laitaba mafam sing aduna nongma chupna satlaga award apa yengsilaga semgat piram bangaktani matam adugi congress lengakna singtam gi marakta nungsinabagi maris sagatuna lakhibani matam adugi chief minister o ibobigi lusing makhara sing the district administration lehananabagi damak district headquarter khudingmakta mini secretariat mayam sarambadagi ngasi thabak tawribani congress matam singi miyam asi sor fulaga leramba BJP gi lengak laklaga oxygen si honbagi mawongna nganglibasi angakpa phawi haiki congress na singtam nungsinadana Silam labadabu singi apunba sit kun gi manungda sit mapanda mai paklaga BJP ne sit manga khakta mai pakli basik paklanggadra hangki magna hai chief minister na kaksing khunauda laklamba aduda Sugunu AC sida ahongba purakla si haina laurambadu BJP dagi congress ta sanglaktuna ahongba purakpa hore haujuk phawbada AC gi mafam singdagi imung lisingga sahumba kunga humda BJP dagi congress ta yorakre masigi apunba voter masing asi lising mangaga saniga maudraga ni thoirom oigani haiki
मियोय कयादी बीजेपी की ओइदा पादबसिंग अदुदा थाजददुना कांग्रेस ता संगनकलिबने हाइखि चीफ मिनिस्टर न सुगुनु एसी दा अवोनब पुरक्सी हाइखिबदु बीजेपी दगी कांग्रेस ता ओनलकले सुगुनु एसी की MLA नि हाइरिबा चीफ मिनिस्टर न हंदक मियाम न कोविड-19 लाइसत की लॉकडाउन मनुंगदा खम थेंगना वारबा मतमदा करी मतेंग पंगलखिबगे चीफ मिनिस्टर न मियामबु मिनमबिगनो चीफ मिनिस्टर हाइबसी पीबा फम नते तुम्बा हौगलकपदा ओपोजिशन की MLA ओइना लेरमलोय हाइनिंगाय लेते हायेंग एक्सियम मिंथोल फांगलोय हाइनिंगाय लेते हाइखि चीफ मिनिस्टर ओइरे आई मंगाइरे हाइदुना मियाम की मिहुत ओइरिबा MLA सिंगबो हंथना करिसु लेतना ngang sakpa asi तहनिंग दे हाइखि बीजेपी लेंगा asi लौमी हाटप लेंगानि मारमसिना चीफ मिनिस्टर सु लौमी हाटपगी पापुदनबा वखल खनबि हौरो हाइखि थौरम मदुदा MPCC की प्रेसिडेंट गोविदास कोंथौजमना हाई बीजेपी लेंगा असिना तौरुब थबक्ता वांग हंगबा कीनबदा कनामतना हंगनद्रे मखोइना तौब थबक्ता हाइबा तारबदी हाना कांग्रेस ना हौदोकलंबा स्कीम क्या ममिंग होंगदोकपा असिनी इंडिया रे सिटमिलोन फत्रे थबक फंगदबगी चांग हेंगलकले पोट की ममल अतिया पाकना वांगख्रे कनासु करिसु हाइबा ngamde इंडिया से डेमोक्रेसी चटप लेबा ओइबना हाइनिंगबो वाफम निंगतंबगी अयाबा पीरी मीडिया सिंग असेंगबा इरुरबदी फारबनी बीजेपी की लेंगा की मतमद निंगतंबा मांगशिलकलबनी सुगुनु एसी की मियामना कांग्रेस ता यौरकपसी वखल तरकपगी खुदमनी नरेंद्र मोदी ना रविंद्रनाथ टैगोर सादुना मखोय खालगा वा अमा फावबा ngang लेबा मांगलबसु करिसु हाइररोय हाइना तुमिना लेख्रे लेबा असिगी फॉरेन पॉलिसी फेल ओरकले UPA ना करिगुंबा लेंगा पायरमलबदी कुमजा इंग्लिसिंगनिगे कुनगनिथोदे इकोनॉमी की सुपर पावर ओइगनी हाइना पानरमनी हाइकेन स्पाउसिन मखातान फोंदोरक्ले मखाचा थरक पोइना तो पमरुबा पाव मनामु थबक्तगी पोथारबा डायरेक्टर ऑफिस ता लागलगा ऑफिसर फुरमले मणिपुर गवर्नमेंट की हॉर्टिकल्चर एंड सोइल कंजर्वेशन की डायरेक्टर ओइरमबदगी ममांग सही अक्टोबर 13 दा थबक्तगी पोथाखरबा मतुंग लेंगा की ऑर्डर अमना कॉन्ट्रैक्ट ओइना लाखिबा एन जोयमती कौबी अमना हॉर्टिकल्चर डिपार्टमेंट की डिप्यूटी डायरेक्टर हेडक्वार्टर ओइबा मियु अमबु माकी ऑफिस कादा कौशिलगा फुखरे हाइदी थाउदो अदुबु यनिंगदबा फोंदोकलदुना फेब्रुवारी अमदा डायरेक्टोरेट ऑफिस ममांग एम्प्लॉई सिंगना वखत मिफम सथगनी हाइना लौथोखरे थाउदो अदुगी विक्टिम ओइखिबा हॉर्टिकल्चर एंड सोइल कंजर्वेशन की डिप्यूटी डायरेक्टर अदुगी ममिंग एन मधुराजा सिंहा कौई थाउदो अदुगा मरी लैनबा महांग एडिशनल चीफ सेक्रेटरी हॉर्टिकल्चर एंड सोइल कंजर्वेशन वखत चिरोल अमा पिसिनखरे चिरोल अदुदा पल्लिबो वफमदी ngasi director in charge ni haijabi joymatina ma ki office kada OE encashment gi matang da kaurakhi madugi payment gi matang da hairuba matamna joymatina khanghauduna ma ki mamai da khupang na amuk tharakpa golina makhong ani ra kaurakhi mangna MD Islamuddin kauba UDC T dana manjuri kaubi office assistant amadi KH Suranjoy kauba stenographer amadi atai mitop khragi mamangda sakrina थोमना बहनखी थाउदो असिना अयाकी इकाई खुमनबा मांगबदा नतना जूनियर स्टाफ अमदी विजिटर सिंगी ममांग साथीना इकाइबा पिबने फिबम असिदा ऑफिस काब अमदी डिप्यूटी डायरेक्टर हेडक्वार्टर ओइना मखाताना थबक पुबा ngamdabagi फिबमदा लेरे मरमसिना माकी मतक मतिक चाव लीगल एक्शन लखतपियो हाइना पल्ली अमरमदा हॉर्टिकल्चर एंड सोइल कंजर्वेशन की कॉन्फ्रेंस हॉल पांगदोकपा पावगी मिफम अमदा ऑल मणिपुर हॉर्टिकल्चर एंड सोइल कंजर्वेशन टेक्नोलॉजीज एसोसिएशन की जनरल सेक्रेटरी डॉक्टर एल जेबिताना हाई ngasi nungthul pung anirom ताब मतमना डिपार्टमेंट असिगी सीनियर ऑफिसर अमा ओइरिबा डिप्यूटी डायरेक्टर मधुराजपु ममांग सहीगी अक्टोबर 13 दा थबक्तगी पुथाखरबी लोइनना लाइंगा की ऑर्डर अमाना कॉन्ट्रैक्ट डायरेक्टर इन चार्ज ओइना लाखिबी जोयमतीना फुबगी पाव अमा एसोसिएशन फंखी पावदु फंगबदगी एसोसिएशन की अथुबा एग्जीक्यूटिव मीटिंग अमा कौदुना थाउदो अदुगी मतंग खनखी लोइनना थाउदो अदु एसोसिएशन अकन ममोंग यानिंगदी हाइखी असिगुम थाउदो असि मतुंग थोक्तना लाक्लिबा फेब्रुवारी अमदा डिपार्टमेंट असिगी एम्प्लॉई सिंगना वखत मिफम पांगथोकनाबा वरेप लौरे हाइखी असिगुम थाउदो असि मखा ताना थोक्तनाबा करी करंबा खोंजंग लखतकदगे हाइबदु नुमित असिदा एम्प्लॉई सिंगना पुन्ना खन्नरबा मतुंग वरेप लौगनी हाइखी थाउदो अदुगी मतंगना विक्टिम ओइरबा एम सुदरास ना पाउमिसिंग दा हाई महाक मसा महौकिपो अक्टोबर थादा कोविड-19 पॉजिटिव ओइबदगी मतम सांगना कन्ना नालुरबा मतुंग डिसेंबर 13 दा किडनी दा नुंग लेबदगी ऑपरेशन तरुरबा मतुंग दा ऑफिस कादुना थबक सुबा कुइद्रिबनी ममांगी सहीगी अक्टोबर 13 दा थबक तगी पोथाखरबी लोइनना लेंगा की ऑर्डर अमाना कॉन्ट्रैक्चुअल डायरेक्टर
oina amuk hablakle haiduna ngarang join tawnaba office ta lakhibani mausana contract join tawba haibe si finance department gi pay implementation cell gi contract agreement kuyek pinaraba matungda tawgadabane adobu agreement adu tawdribane ngasi nungthil pung anirom taba matamda mahapu pion tharaklaga kaurakhi mahak office ka mari lenaba hiramda wari sakhi wari sabadu da department gi officer su lei ikhang khauduna enjoy matina mahakpu khutpak na thabaga loinana khongna kauduna kaadu da leiriba miyoi singi mamangna furakhibani loinana mahakpu joy matina sakri na thomna ba hona ba kaadu da leiba atai staff singna sensilaktuna khamdokhi asigumba department da thabak tawjaba official amada tathi tawoina tawbasi pendi hairaduna sigumba thawong asi thinghodrabadi state asigi oina sound akaiba lakani matik sadaba officer amagi lisat asi mari lenaba lenga ki authority na yengsinbiu haina sumhana makhatana so appeal tokhi haina pausna makhatana phongdorakli atopa tenma maruiba pau khrana education minister srokhaibam rajen gi surprise visit gp college to oja ohumdagi hena karamdre minister saukhre COVID-19 laisana maram oiduna mahailoi sangpunamak tha tara hena thong lolrba matung chaliba January 13 tagi hangdoktuna mahai tamba haunaba khangan khibadu thabakto onthokpra haina education minister srokhabam rajen losingma tim amana ngasi inspection chatpada GP college ta subna tagi oja ahum khak karambagi asobu wathu ama thokre pami sing yawbo khongsat aduda minister na college aduda sangmada mahairoi kharasu kanaraklami aduga college adugi principal yawna oja ayamba kanak naramde office hour matam helaba fawba oja sing ningthina karamdabada minister ne attendant register sing khomjinna yathang pikhi tanjadura principal adu kadaida leibegi haina telephone toroga hangmada traffic jam na maram oiraga mahak yokshilakpa ngamdre haina pakhom pirakhi hairi minister gi team maduna pung ama hena phamlaga oja sing lakpa ngaiki tungda oja sing laktabadagi minister gi team aduda attendant register sing khomlaga furakhi mafamduda minister na mathau ningthina tawdaba oja sing akan me action lawgani haina phongdokhi adobo athengbadadi Matters Day gi tharamga maram oiraga lambi thingjinkiba masum oja khrana protest tawkhibana warning oina pinaba warep lawraga loisinkhre haina spouse na makhatari atopa pawa manamo frontline workers in February amadagi vaccination kapa hauna ba khangankhre vaccine khudong thiningai oidi tonga thajabigano health department India government ki Union Health Secretary Rajesh Bhushanam mayai tangba lauduna leba asigi tungan ba state amadi Union Territory singi Health Secretary amadi Medical Director singi oiba mifam ama pangthoktuna state singda COVID vaccine kapri basigi matangda video conferencing gi kutangda review meeting pangthokre mifam asida state singda vaccine kapagi sangasi hanadagi hengat hanana ba amadi lakle February gi ahanba sayol gi frontline workers singdasu vaccine kapa hauna ba khangan khre hainasu pawamana makhatana phongdorakli Loisilakpoina to pamaruiba pawamana masul mana police custody rima laukre thasigi kungohumdogi numidang pung tararom tarakpada singjamai police station gi manungsanba lilong sajing mairen khongi intervillage road IBR paring da leiba oinam premjit kobo miyoi anigi thongal mayada sajing mamang laikai digi tonjam prem se yankhai bu sibi yabu khusu khulai sing paiduna furai haibigi matangda lokhotpa case amaga mari leinana lilong sajing Mairen khongdagi masil manau ani police na faraga makhoi custody da rima laukre ngasi singjamai police station na thaudo asigi matangna lokhatpa case FIR number 15 of 1 2021 under section 326 by 34 IPC ga mari lenana police custody da remand player tawduna pothorakiba masil manau ani adudi lilong sajing mairen khongdagi arambam nabakante allies kantogi masanupa Sajid Kumar Allies abung sei kuntragani thoi amasum maipak sana Allies Devkan sei kungomdoi kungataruk ni haidi makhoi ani thaudo asida soktuna advance hospital laikanari hairiba tonjam prem gi masanupa aniket sei kungamari na file torki report yumpham oiduna lokhatpa case ka mari lainana ngarang fogat khibani hairiba loinana police ki mekedi gi thaudo asida sienabani haiba masul manau ani sigi apokpa yauna manau nupa amabusu phagadaba walibagi mathakta makhoi bu wang pong sathanabagi damak mathang thagi manga fawba numit tari ni police custody da remand pipinaba player torkhibani hairi police ki player asida court nasu ayaba piraduna makhoi aniba police custody da remand tokibani hanis phungdorakli